Manipur Police amasung Central Paramilitary Force ki masing yamlaba personnel singna 𝐒𝐂𝐑𝐂 𝐔𝐑𝐂 nupa amasung nupi volunteer singda tear gas cell kapsinduna tankaina bahotnabada yamdrabada mioi ani tear gas cell amadi rubber bullet na panbadagi soklei mioi amana makokta tear gas cell na thabani aduga atopa maduna makhongda rubber bullet na panbani hari asokpa ani makhudakta first aid pituna layengki hari Coordinating Committee on Manipur Integrity 𝐒𝐂𝐒 Security Force na thamliba barricade namduna lauthokani haina lauthokibagi matung ina ngasi numit yungba aduwaida jangsin bada 𝐒𝐂𝐑𝐂 masing yamlaba Manipur Police amasung Central Paramilitary Force personnel singna barricade thamduna lambi thingduna laike Chawrauna mioi lising tara henmana 𝐒𝐂𝐑𝐂 bajarda security na lambi thatuna leiriba mafam aduda jangsin ba horakpada police na loudspeaker sizinaduna miyam adu jangsilaktana ba warning pk adubu masing yamlaba miyam aduna leptana jangsilakpadagi police na tear gas cell amadi rubber bullet kapa horaki haina mafam aduda leiriba aikhoigi paumi na hairaki yamlaba miyam adu ngahak kochen chena ruraba matungda 𝐒𝐂𝐑𝐂 lanthokuna 𝐒𝐿𝐑𝐂 𝐒𝐿𝐑𝐂 jangsin ba hoke 𝐒𝐿𝐑𝐂 𝐒𝐿𝐑𝐂 masing yamlaba rapid action force 𝐅𝐴𝐓𝐘 personnel singna makhoi gari lambida faina thachinduna thamlaga lan thengnaragadabagi fibamda leiri haina aikhoigi paumina pau pirakle hana mayamna khoi security posting na khogi laiba miyam tinga thamambadu mayangi ihongna security posting da khogi moi tingiba bereka singa nangar ga hojik khogi central posting na laiba bereka tawthong rabagi ase mayam ihong tangim matamda central posting market ge amadi posting market ge kya kaptuna mioi jing tangana bakana honare adubu miyamna namna manung biyongna ba tangim bagi khong kana tenchali adubu makhoina kaptraba tiaga maruna pamade mioi amadi hojik thopuna lere Maruin kuma hujiki mafam changchali hai mafam jingna sai 𝐒𝐂𝐑𝐂 dagi na huji 𝐒𝐂𝐑𝐂 𝐒𝐂𝐑𝐂 ki barricade khari ma mafam du oigadora adu mafam du yogdo hujik khatik pale adu meya hujik le pale tana mafam du tana hoi changjali adu di hujik maikai somki security ki maikai dagi hujik tiaga singka pakot pa bom singka pa gi thabak hujik chachari agni meyam barricade sukaina batangale meyam du tangaina no na bata madugi matungina makha taba warrior sing adu athu matamda akoi notice window news ta update thuna tawbiro madugi dangta kumargi telephone call sa ngai